Manipur Toliba Isau Osi Natural Calamity Nate Lisang Sina Sanaba Yaba Solution Water Resources and Management Ki Water Plan Ama Atuba de Siamnuna Yangsinama Totai Haina Veteran Politician or Zoina High Craig. Handaki ising isaw asin na housing fabada miyoy lakambal ising humpuga mga hena sokan kre miyoy amal lay kidre mahay marong kaya amang ata tokan kre. More Susanpur na singba mapam singdagi lanjelag tuna Langol Game Village Zone 3 amasung 4 da laydiba IDP sing lenga na poitan tan bagi tabak kudak taliyab kudabani haina kongjang sang sin kre. Amasung World Environment Dega Mari Lenana Mafam Kayada Usara Kaya Thakre. Kurumjari, ISTV Nimidamaram Pumangagi, Pau Ming Tabidi Sing Taram Oxari Hoji Fabugi Mariba Pau Sandong Pizari. Manipur told about Isau Asi Natural Calamity Nate Marile Nava Lusing Sina Mathok Tau the Badigi, Token Ba Kusimgi Isau ni Haina veteran politician or Zoina Haikre. Kagwadaleba Mahaki Yumdangasi, Pangchopa Paugi, me from Amada Ozoi Namakata Duna, Isau Namahan Takaliba Mayam Asi Kanana Yangsin Bigadoribano, Lengaki Water Resources Department Ki Negligence Labor, Tabak Suribasingna Paisa Kakta Uba, Miam Gi Kandaba, Panmaram Sana Sinadabana, Isau Asi Togan Bene. Saiteng na miyam na nangbani haiki, retaining wall sing ningtina matam sana siyam daba, turening konung tiangbagi tabak ningtina paikat tabak kaya asina, turelgi imay hengalakpa kudingi, kusiyamgi isawgi awab mayok na bane. Manipur ki tampakta sahi kudingi ayamba matamda ising tume, handak tokriba isaw asina, loy banate pre-monsoon loy karaga, nungzu thada amukasu ising sarok kigani, masilenga ki water management system pelu ibadagini. Manipur ki tampakta siyaliba Western Maril Chandra Nadi, Kongmut Turel Naga Turel Maril Ningtina Yangsindaba, Iram Nala Punjinba Amadi Turel Torban Singda, Lambi Sembada, Floodplain and Joining Act 1978 ki Makada Ningtina Yangsindaba Sina Tampakta, Ising Assault Tor Nabagi, Madam Ohele Haiki. Ladiba Barasing Matam Sana, Ising Tadopagaluina Water Resources ki Higher Authority Yauna, Official Sing, Isau Tokpa Yaba Mafam Sing, Kangdoktuna, Mafam Sing Aduda Taba Paket Kadabane, Lamda Masida Sai Kudingi, Teneriba Isaugi, Amang Ata, Asina Sakot Pada Tinta Hanbane, Lesang Sinna, Chanaba Yaba Solution to Oina Water Resources and Management Ki, Master Plantama Atuba de Siamduna Yangsinba, Yamnamato Tari Haiki. So lisingama sama pan tram pendegina saben financial year si daida lupa crore mayam loktokia hari besingi tabak tawi haidana paisa si loktokrabani paisa ju pitokrabani lupa 460 crore ki makada smart city ki generam dagi lauri paisa flood control ki desiltation ki lauri paisa se akoi ngasi phawda praja na su khangde government na ju haidokte Manipur da particularly ising isok thingna bi paisa se bharot sarkar na chap jan paisa ji pire tabak taureba adubo huji phawda karigi isumna akoi ising tongbadoino pre monsoon ne anda ki je pre monsoon da karigi ising kaigadoino sigi marui maramdi paisa mayam se maram chana mawong tana season na da ba sigi marui maramde mado akoi sarkar na intijana supervise dona mawong tana maram tana season na magadi churi ba nongda duna Manipur da kai ri ba makai se masigi kai na tori ba se masim mak thongoni haibadi ai thaja de ba masidi natural calamity ni haina akoina haining di aingon di masi man made calamity ni aduna various family ben fa do mon control to na moibo Manipur sarkar ki makha da leim natro aro ai matamda moiram thadoina moi thadok da ya bro si mangi ji moi chingdori bro si ri mayam ji moi chingdori bro si compensation kana pidoino awapse karigi moi ising gi dam te yengbo moi gi daka leiba ising khara thammaga ising khara level thadok thammaga di si ising mayam je da changgine ba aro hana pikdan thame adi ada haidare pannama semjandre sondana marolama nana yam phujangre adu masani ising thumba tam natro Handaki ising isaw asuna hoji fabada miyoy lak amal ising humpu hena sohon kre miyoy amal lai kidre mahi marong kaya ama amang ata thoon kre ISTV News tam haba pawamagi matung ina ising isaw asuna punna miyoy mari asogopan nang kre miyoy mangki badi hoji fawa yaudri punna yum lising kuntra manga hena amang ata thoon kre sa san humbudra hena si kre relief camp kaya da miyoy kya na changjapam lawduna leire lam hector samatara ka manga hen madat thaba mahi marong kaya amang ata thoon kre masina lawmi kaya kok ta khut hapnare
nga farm kaya ising thumjin khibadagi farm mapu kaya awab mayok nare sengba sagat pa mafam humpu hena amanga ta thokon kre isaw asuna ana ayek tholakpa yabadagi mafam manga da health camp hangdok le hairi mayum makai leitraba miyoy kya na hojiki phiba masida lengang na report khongatuna leibagi mahuta physical verification chathar ba matungda yum hana sanana ba hona biyo hairi relief camp ta leiba singna thengnari ba awaba sing asi hakthengana yengsinuna paikhat pham thokba thabak thuna paikhat biyo haina awa ana taraba kayan lenga ki puning sing silakle amaromda handaki nongleptana suba asina manipur gi mafam kayada singning khaibadagi gari chatpa yadaba yauri masina nomada sangdaba yadraba polam sing yauna sana thaknama polam sing pusilakpada sauna akaiba ama oire masina pot ki mamalsu tapna hengalakli Imphal Jiribam Lambi National Highway 37 gi awangkul amadi rangkun anigi marakta singning khaiduna lambi satpa yaramda badu AVCI company na excavator amadi mud dumper sijanaduna samjin badagi National Highway lambi fauna kre banduna leidamba gari sing satpa hauna kre hairi Amaramda handaki ising isawasana Sanapati district ta punna yum lising ama chamri amangata thokan kre miyoi lising nipan chamapan hena isawna sokale relief camp anida punna miyoi sam humbudraga manga sangjafam logduna leiri IRCS Sanapati district branch ke volunteers na relief camp ta leiriba singda sana thakna ba polam sing mateng pibagi thabak sathari ising isang mayok ngariba mafam singda ising mayeng khara tarak labasu Sijananaba ising amadi sana thaknaba hidak langthang singba leiba thopoi khudong sadaba kaya mayok nabana maram oiraga tangai fadaba polam singa silenga ki maikaidegi phangan biyo haina isawgi awaba mayok nariba singa maikaidegi phongdurakle ISTV news nangasi Imphal East district ki maruba mafam singna satuna isawgi awaba mayok nariba singa phibam makhata na yengsilubada ising mayeng takhibadegi porongpat ayangpali road ki phibam chatok sasin yarbasu maru oina Jenims Hospital DC lambi porongpat nongmaibung taba lambi yauna nagyata sangliba lambi sing amadi yum singdi adumak ising thamjinduna leire asiguma phibam asida hojik maru oina wangkhai khetrigau amadi yaskul assembly constituency singda leireba sing asida MLA sing maikaidigi sanaba polam sing yenbagi thabak paikhalabasu sijinanaba ising leitabagi khudong sadaba leiba amadi MLA singna yeliba polam sing sungphang phangdaba mafam singsu leibana isawgi awaba mayong nariba sing maikaidigi wafam kaya phongdok narakle ado yum chani yankai chahum kin manung leiri se silona mak sing thumna leir bani hojik se ado hojik sing chawbu gi mayam na wanari se jan thangna ba iru jana ba kon ba sing siam darka leire madum akoi yang wari medical gi kenu kharasu akoi pamjai yum ju loi change duga leibam leita dan si pulap leire pol lok lok sin taw da ju pol awat pa gi ju awa ba leire duga akoina na ba gi hida langta leiba chat pa gi khudong cha da ba lambi gi khudong cha da ba leibe jin akoi ja awa ba hena pire ba aduga na ba gi Changzu yamna hengale aduga ising maising siju thaknaba khotnaba siju mayamna yenbibagi phabane natrade khoju ka hena wagani ba dukan je sing phajan thumme mangma yabde mange sarkar khatte mating khara pangpio sini ai haje gedum si sing chawba je yang wai ado ising maising ju adum leiraktre sana thaknaba khonaba adum war thokpa ju yadre khuru hena yaurabni nei mung ju loi thumme hagachaba khotpa je hore ba dalang ta jumain tawba pame hagachaba khotpa mahing mata muk sinaba diton kai ka molong kai ka do pame sing je je khabak yawe yum manung dadi mi jing je kangdo loi longkhanaraga leire dola leibagai na mathakta leijara handakti pulap cha manare yang puli sorok se para chen mane ngasi di kitang handare khatang chat yanarak pajida sakagi kai kai chaktung kitang di phanganinge aijani handakti amta ju yen ba khotpa ju laktre si kitang sakana miyeng changaninge aitar sing thangnap jam problem maram di kana pokhi nung adigi tengki nung ji sing chengjal pe maram moina khoina leibaju dukanung thonom ba digi yang kan ju phangdaba aduna yaraga di lukai lokare emlena sing yen bobu di koi Facebook te udu ujei mapam koi khiri gaw kenda gi mapam atopada 4/6 ko ne di lakti lak bidri do yaraga di koi lokare emlena koi 4/6 ju sing je kitang lak biraga di kitang nungai gadran khanje sing phatam number ba koi gi leina tina koi gi jam handu ju tholak kada male ngakthong da bidanta koi lokare emlena kitang seke lobiraga yak lang thakin batang da kitang supply to biraga di kitang phagadran khanje
ꯍꯧꯈꯤꯕ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒꯍꯨꯝꯗꯣꯏꯒꯤ ꯃꯦ ꯑꯍꯨꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖꯀꯤ ꯖꯣꯟ 3 ꯑꯃꯁꯨꯡ 4ꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯂꯩꯉꯥꯛꯅ ꯀꯣꯏꯇꯥꯟ ꯇꯥꯟꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜ ꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯕꯁꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ ꯍꯥꯏꯅ IDPꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯦ ꯋꯥꯐꯝ ꯑꯁꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ 91 ꯃꯩꯇꯩ ꯂꯥꯡꯒꯣꯜ ꯏꯝꯐꯥꯜ ꯋꯦꯁꯠꯅ ꯁꯤꯟꯗꯨꯅ ꯂꯥꯡꯒꯣꯜ ꯖꯣꯟ 4 ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ IDPꯁꯤꯡ ꯇꯥꯟꯕꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯃꯁꯨꯡ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ 91 ꯃꯩꯇꯩ ꯂꯥꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ IDPꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜ ꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ PR ꯂꯥꯛꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ IDPꯁꯤꯡꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯣꯏꯇꯥꯟ ꯇꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ IDPꯁꯤꯡ ꯇꯥꯟꯕꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯐꯣꯡꯗꯣꯛꯈꯤ Honorable CM गिजु knowledge थमी लगी PW minister गिजु knowledge थमी लोइना ना आनदी order थोम दे होजिक्ति order जी कुकी का माना रगा NOC लौरगा थोखरो अदगी eviction order है पूला समाइन तो उन्हें यंगवान ले रहे होजिक्से मोरे रोम दगी चुरचानपुर दगी लाइसी गयांगवान लाखी के इसी मयाना खंबी दबा माले मरम दी मई थादना युम द लेबा फिरोन चाकलोन कईमते याउदन लाको ngathani laiba myamse hujik amuk chakhro haibase akoi chungcha chappa ngamjaroi akoi chatlo haragana more da thimbiu madu ngamdarba tadi akoi thawai ge tharu thajani akoina liba quarter sidgi hongba koi chunga ngamjaroi ngatalera amachi paraga amuk lakani chalo mu haini ngatalera amuk lakani si paraga amuk chakani harin akoi gi leba khangre akoi chimba sigi sangi gile akoi gi lanji di pawga di matham de chalan di no haibasima ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯂꯥꯟ ꯆꯦꯜꯂꯛꯇꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯗ꯭ꯔꯤꯕ ꯃꯇꯝ ꯐꯥꯎꯕꯗꯪꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯀꯪꯂꯩꯄꯥꯛꯅ ꯃꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯋꯥꯔꯜꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯛꯇꯔꯗ ꯂꯩꯕ ꯂꯐꯨ ꯄꯣꯛꯄꯤ ꯆꯤꯡꯗꯥꯏ ꯈꯦꯂꯦꯝꯕꯗ ꯁꯣꯁꯤꯌꯦꯜ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕꯀ ꯈꯨꯠꯁꯝꯅꯗꯨꯅ ꯎꯍꯩ ꯆꯥꯕ ꯌꯥꯕ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯈ꯭ꯔꯦ ꯋꯥꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯝꯕ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ N ꯗꯦꯕꯦꯁꯣꯔꯅ ꯂꯨꯆꯤꯡꯗꯨꯅ ꯋꯥꯃꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯁꯦꯛꯇꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯨꯋꯥꯡ ꯁꯪꯕꯝ ꯂꯪꯗꯣꯟ ꯃꯩꯇꯩ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯌꯥꯎꯅ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯈꯤ ꯋꯥꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯝꯕꯅ ꯋꯥꯔꯜꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯀꯥꯟꯅꯕ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯈꯤꯕꯇ ꯅꯠꯇꯅ ꯕꯤꯠ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯍꯥꯏꯕ ꯊꯤꯝ ꯃꯈꯥꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯟꯒꯤ ꯇꯥꯡ 5ꯗ ꯋꯥꯔꯜꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅꯁꯨ ꯑꯀꯣꯏꯕꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯟꯃꯤꯟꯅꯅꯕ ꯎ ꯆꯥꯔꯥ ꯑꯃꯃꯝꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥꯂꯦꯝ ꯑꯁꯤ ꯑꯁꯪꯕꯇꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤ Plastic ending haba dagi singani kunmangagi United Nations na piriba thimse masi thaboin pangthokda Manipurna aso thokdang lumina si haba thumse omagi wagi dagi epak myam thumda lomuna pogjenjeri World Environment Day ga mari lenana Self Help Group ama oidiba apunba Loop Village Level Federation BLF Sengmaijin Khoidumna Sinduna Sengmaijin da leiba Arambai Tengolgi Alpha QRT ge Tengoloi Sing Eastern Star Club Social Welfare Club Khoidum Village Development Association ge members singa kusam na duna Sengmaijin Khoidum apunba Loop BLF na lusing duna Hiyangram Assembly Constituency ge manung sanbada leiba Khoidum Upper Primary School gi ground digi hauraga Khoidum gi clubs ki lampak amadi akoibam phamsingda u chara kaya thakre ngasi thariba usara sing asi AT gi Alpha QRT gi tengoloi sing club ki members sing amadi apunba loop BLF members sing na punna hingna bhona gani haiduna special inclusion and social development ki nongtombam Henry na phongdorki ngasi gi tharamasi mausa gi khal kaitharakpa asi khardang orabasu menkatpa ngamnabagi pandamda usara sing asi thabani hairi Masi aikoina pangthokliba thoram asi World Environment Day ga mari leinana u chara thabagi thoramni masida mateng pangbiriba sing akoigi AT gi isinau FAQRT gi tengoloi sing busu aikoigi BLF ki maikai dagi thagatpa phongdokjari aikoigi Sengmaijin Khoidumna koliba lairiba club sing busu aikoigi BLF na hanna thagatpa phongdokjari khoina ngasi tawriba thaba asi lairiba mayam sina mateng pangbibadagi aikoi mapung phana pangthokjaba ngamjabani World Environment Day ga mari lenana long sajing maikai ge miyam amadi environmental activist Manikanta Mutumga kusam maduna sajing konjeng lekai Anganwadi Center gi akoibada u chara kaya thakre
ꯎ ꯊꯥꯕ ꯑꯗꯨꯗ ꯃꯅꯤꯀꯥꯟꯇ ꯃꯨꯇꯨꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯂꯦ ꯆꯤꯡꯗ ꯎꯄꯥꯜ ꯀꯌꯥ ꯌꯥꯟꯊꯠꯄ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯊꯔꯛꯂꯕꯗꯤ ꯍꯧꯖꯤꯛ इसिंग इचाउना अवाबसिदगी हेन्ना चैथेंग नंखिगनी वर्ल्ड एनवायरनमेंट डे खक्तदा उपाल थारगा फोटो वीडियो पाउदा हापनब खक्तदा उ थाबिगनो थाखरब उसिंग अदु हिंगनब होनमिनसे हाइखि प्लास्टिक ता हानब इसिंग बटल अमा थकपदा हक्सांगदा माइक्रोप्लास्टिक लाख अमग लिसिंग निफुरम संगबना मरम ओरगा मियबेगी तांगलब पुंसी असि मांगनब याबा लैना मखल कया नारकपगी असोब मरम अमनी हाइना संगाई ट्रस्ट फाउंडेशन गे मैनेजिंग ट्रस्टी सलाम प्रसंटन फोंगदोरकले वाफम असिंग असि वर्ल्ड एनवायरनमेंट डे का मरी लेनेना ngasi इम्फाल मयोलदा मफम क्या सिजनब लोरब प्लास्टिक कया हुंदोक्तुना थमलिबा अमदी कैथेल पोट गोलिबा इमाइबल सिंग सिजनरिबा प्लास्टिक सिंग असि सिजनहंदनबा मसी सिजनबना मियोबदा पिरकलेबा चैथेंग मरी लेनेना पुन्ना वखल तामिनबगी ISTV News ता अखनना पीब इंटरव्यू अमदा संगाई ट्रस्ट फाउंडेशन की मैनेजिंग ट्रस्टी सलाम प्रसन्नचना मखा तारदुना सिंगल यूज प्लास्टिक असि माइ पाखन बदा मरी लेनब डिपार्टमेंट अमदि लेंगा की माइकेदिगी अखनब थोरांग कया पाइखतपग लुइनना नोंग निनी खक ड्राइव तौब नटना नुंगतिगे ड्राइव चथबा अवेयरनेस पीब मथौ ताई लेंगा कमदि मरी लेनब डिपार्टमेंट NGO खक्तना एनवायरनमेंट कनब यारोय मियामसु वखल तामिनबा अमदि थौदांग लोफम थोई मियबा अखोइगी हक्सांग असि ngasi माइक्रोप्लास्टिक कया यावरगा लेबना मरम ओरगा मियबा अखोइदा ngasi तमथिरबा लेना कया नाहलकली यूनाइटेड नेशन एजुकेशन प्रोग्राम गी मतुंग इना प्लास्टिक ता हानबा इसिंग बटल अमदा माइक्रोप्लास्टिक असि लाख अमलि सिंगनिफु यावी हाइबगी वाफम लेरबनिना अखोइना सेक्शन बदनतना हक्सांग फना लेबा अमदि अकोइबगी फिबम कनबदा अखोइ पुनमकी थौदांग लै हाइबसी खंगमिनरसि हाइरि अखोइना डे टू डे लाइफ से अखोइना सिजनरीब अखोइ सिंगल यूज प्लास्टिक असि अखोइ खुदिंग मक्तगी हौरकान इसा इसा दगी हौरकान मसिबु अखोइना सिजनब लेपतुना अहोबा म नाइदुना अखोइगी अकोइबदा अखोइगी प्लास्टिक पोल्यूशन से हंदहनबा होनबदा अखोइ पुना खोंजंग चंगसमिनसि एनवायरनमेंट कनबा हाइबसि अखोइगी अकोइबगी फिबम बुंगाक सेनबा अमदि प्लास्टिक पोल्यूशन थिंगबा हाइबसि अखोइना कंटिन्यूस अखोइगी रिगरस अखोइगी एफोर्ट रिगरस कैंपेन रिगरस अवेयरनेस रिगरस ड्राइव अम अखोइना मथौ ताइ अदुना अखोइगी प्लास्टिक पु पुथोइबा अमदि प्लास्टिक पु पुसलकलिबा प्लास्टिक पु योलिबा अखोइगी मरुओइना इम्फाल बाजार मनुंगदा लेरिबा अखोइगी पेरिफेरीदा लेरिबा बाजार सिंगदा लेरिबा अखोइगी गोडाउन सिंगसि कंटिन्यूस ड्राइव अम तौरकांदा अखोइ सिंगल यूज प्लास्टिक से अखोइगी मणिपुरदगी मसि थिंगनबा होनबिउ हाइदुना अखोइगी गवर्नमेंट गी मकैदसु संगाई ट्रस्ट फाउंडेशन गी मकैदगी अपील तौजरी खुराई एसगी MLA मसाना अहिंग यारिकलग तुरे लौनंबल निंखाइब थिंगबदगी ngasi मियामना साफना लेबंग फंगबनी सोशल मीडिया पाउसेदा सोशल वर्कर साबा सिंग टोपियो इलेक्शन मतम वाली पॉलिटिक्स तौबिरकनु हाइना खाबैसो यूथ लाइब्रेरी एंड स्पोर्टिंग एसोसिएशन गी प्रेसिडेंट तहीबुर रहमान हाइदी खुराई हैक्रु मखोंगदा पामुसंग उनबदा तहीबुर रहमान मखा तारदुना हंदकी थोकिबा इसिंग एसाउना मरम ओरगा लकाई खुदिमक अवाबा फिम अमदा लैनरी अमदि चेंथरकलिबा इसिंग असना युम कया अकायतोय ठोक्तुना लेफम खंगदना चरांगनरग लेरिबने साफगदा मफम येंगबदा मफम साबा रिलीफ कैम्प ओइफम लेतबना खंगा चानबा सिंगी युम सिंगा संगजफम लौदुना लेनरिबने इसिंग एसाउ यामना कन्ना मायोक नरिंगैदा खुराई एसी मनुंगदा लैखिबा सोशल वर्कर्स सिंग कनागुंबा अमता लाखिदे खुराई एसी असिगी MLA नतना कना अमता थोलक्तबा हाइबसी लाइबक थिबने इसाउ थोलकपा नत्रगना करिगुंबा अमा थोलकपा मतमदा लेपगा येंगदुना लैबा पोचै खरा येनबा इसिंग खरा येलगा मसा सोशल वर्करनी सक्ताक सबगी थबक तोक्सी तसिंगना ममा लैबाकी थमोय सिंगना मियामगी थबक तौगे खनबा मीगी मसिंग यामदे सोशल वर्कर्स सिंगी मतंग साधना तब पॉलिटिक्स तोपियो मियामनसु कनाना थबक तौरी कनाना होनरी हाइबा मुन्ना खंगबा मथौ ताई इम्फाल पांगई लंबीगी कायदुना फाउदो फाउजिन याद्री लंबी असिदा स्कूल इंस्टीट्यूशन पुलिस आउटपोस्ट न सिंगबा लैरिबने अदुबु इसिंग इसाउ थोखरबा मतुंगदा ngasi फाउबदा कनागुमा मरी लेनबा अमतना लाकलगा सेमनबा थब पाइखत्रि अदुबु MLA ना मसागी लैजबा पुथोक्तुना मियामगी निखलगा थब पांगथोक पिरकपा असिमक थागले MLA मसाना थोलक्तुना होना रमबदगी ngasi मियाम खरा साफदुना लैरिबने हाइके पामुसिंग उनबा अदुगा मरी लेनना कायरंग खोमी दोक GP के चेयरपर्सन MD यूनुस अहमद ना मियाम अवाबा नंगलबा मतमददी सोशल मीडिया दा सोशल वर्कर साबा अमता थोलक्ते अवाबा नंगलबा मतमदा रिलीफ मटेरियल सिंग
ꯌꯥꯝꯅꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯑꯋꯥꯕ ꯅꯪꯂꯤꯉꯩ ꯃꯔꯛꯇ ꯊꯣꯛꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒ ꯄꯣꯠ ꯆꯩ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯁꯥ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯤ ꯍꯥꯏꯕ ꯇꯣꯛꯄꯤꯌꯣ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯗꯨꯅ MLA ꯃꯁꯥ ꯂꯥꯛꯇꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯕꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯟ 8ꯇ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯗ ꯅꯪꯍꯟꯕꯤꯕꯒꯤꯗꯃꯛ MLAꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ MLAꯅ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕ ꯌꯨꯝꯁꯤꯡ ꯁꯦꯝꯖꯤꯟꯕꯤꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯊꯥꯖꯩ ꯃꯃꯥꯡꯗꯁꯨ ꯌꯨꯝ 100ꯔꯣꯝ ꯁꯥꯔꯒ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯈꯤ Water lock tawraga leikhiba mafam se kadai no habidu sapchane thibidana kanagumba kharagi chindagi hairaga khabai soida mi 99 khomi doctor mi samaga khara apunba da mi chahum kharagi DC da leiba record ase achumba record sungnat loina house khudimak thumda amma phu yaude kai mafam se kadai don main oiba mafam se kadai don khangbiu kosale kai karam mafam ising thumda ba leiri relief ta leitaba kana leiri relief sempham leite school achauba leite college achauba leite khabai soi khomi doctor what kind of school is there what kind of college is there adu thari kadai the relief camp hangado naknaba mari matagi building sing da lainari makhasin relief camp ni adubu relief camp da leitragadi pot piroina haiba pot se masi thadok biu tasing namaki ground da la akan to da thibiu kadai da leirige na so asuk chawbu khun sidai da more than akhoi gi 10000 leiraba laikai sidai bu sunagi sohum yankai hum phuduna oigadoi ro sagi area sidai da khara phajana thijana ningi loina na sabsaba relief ki material makhasin no phanganingi Bisnupur ki new mini secretariat complex leba one stop center da sakhangdaba amade lol phangdabaga loinana wakhal soirabe masaga sai yankairom wagadabi nupi ama leire central asig administrator L Sanu yaifabina nupi asi tha asig tang ahumge nimidang pung 10 rom tabada Kaibul police station na nomai ko mahazza lekaida lerambadege lakholaga central asida thamlambane kanagomana khangmana tragana ukiba yaurugadi center asidagi lobiraga mayumda tekta kaidana thindi khinaba khangalakle Madamdi Hariba Center Asidadi Nimit Mangani Degi Hena Laibaya Masigi Matung Tarakpada Bisnupurda Ladiba Sakti Sudan Natragana Nupigi Ezet Home da Tamgregani Haidi One Stop Center Bisnupurda Hoziusik Nupiama Kaibul PS na Nahan Tarik Ahungi Numidang Pung Tara Duaida Tila Ame Moina Rescue Tobodagi Hozi Hariba Nupi se Maming Mathabo Haibase Ma Ngamzade Magi Maming Kaigno Haiba Koi Huzik Sabsana Ma identify to Wangamdri Hindi English Adu Koigi local dialogue Ma Amata Pau Pangna Bangamdre Tongan dialect sing Lon Laga Tawomatamda Assam Dagira Haibagi Chingnabadile Assamese Kaga Yauna Ma Kaga Dingangi Adu Butsabsaba Assamgi Karamba Jagadagi no Assamese mak oirabra natraga Arunachal ju haifet palli aduna chapchana khoi huji khangba ngamdre nupi si aduna huji thaiba nupi se khangba yauragadi natraga ugiba yauragadi magi mari mata leiba yauragadi pau pibira o one stop center Bisnupurda huji leiri BJP Thawalna Sinduna ngasi World Environment Day gamari lenana BJP Manipur Pradesh ki President S Sardan Lusingduna Nongpok Lorembam Laibungi akoiba amadi maning singda usara kaya thakre u thaba aduda BJP Manipur Pradesh ke General Secretary Singh K Sarat L Deven P Premananda Maite BJP Thawal District ki President Y Kumar Jit BJP Haruk Mandal ki President L Sorjit Lorembam Jila Parishad ke Administrative Committee ke Chairperson S Japan Thamadi atai thomi kya sarup yake Tharamaduda BJP Manipur Pradesh ke President S Sadana Malemgi oina kaitharak deba mahausa ke khalasi lamdam asidasu asuki matik sokna kaithare haibasi ngasi nong khara chubada isau thoktuna awaba nanglibasina khudamne aikoina mahausa ke khalasi kannabu honabada lenga ke lusingbasing khaktada tainabugi mahuta aikoi miam punna honaminabugi thodang sauna lei haiki aikoina sinariba plastic ki arema khak sing mafam sana thamduna punna wakal taminaduna kaithadak diba mahausa ki khalasi kanmada saruk yamina si haiki Nong hek taraga ising chawraga aikoina ngai phadana masi ai ranji tawena haijabagi wadi natte aikoi leibak miyami seba tawri re dina thoiba aikoi leader singda aikoina paktai da taina basi su yam sengna aigi mota hoi moi responsibility makoi ga lei kaigumasu prajaga Hairiba representative Sinsiga put Samdaraga Satpa Amaka Change. Village number 90 Samaro Awang Lakai gi mafam singda nong khajitang tarakpaga imung manung lambi sorok lerak khulak ising thumjin ba hazin ba masida natana ising centrapam laitabana maram oraga mayamgi lifeline oriba mayai lambi da pathoraktuna selakpa luinen lambi gi phibam su asuki mati khudong theba yabagi thakta orakli haina
New Young Sporting Club Samuraugi Secretary Sandham Tomana Fongdurakle Mahakna Makha Taraduna Punamang Asigi Maru Eba Horok Pamdi Drainage Laitava Sinane Maramasin Lekagi Mera Paibi Ima Event Singa Kusam Naraga Masu Holdigi Awang Lomda Chandranli Fauba Haibadi Sorok Maning Mamang Animakta Ising Siantananaba Drain Siam Nubagi Philip Laure Maram Asuna Soroka Tainana Ladeba Patadar Singa Laktiba Jun Taret Numitki Nimedamaram Pung Manga Fabugi Manungda Pau Paubido Masigi Makata Bawarol Tazarwe Haidi Village number 90 Samuro Awang Lekagi Opam Singda Rong Kasitang Tarpaga Sing Setokpa Ngamdavana Maram Oiraga Labi Kong Satok Sasinga Soba Kutong Iba Ma Mayograri Hariba Awawa Sikong Nabagidama Samuro Club Amadi Marapai Maibel Singa Sumnagana Lair Asisiam Nabagidama Tirek Laure Aramasina Masuongi Awang Dagi Chandranadi Pawagi Manunda Sorka Tainana Legiriba Patada Singa Iba tang taret 2025 tang the bit the sigi with our mga pawagi manuga pawagi kadawati masigi makataba waro lojero Infalis ki turel law nambal kaiba mati imai pathok tuna senthara kiba isingna yum kai tek ba yauna tongan tongan ba mafam singda thumjin duna kudong sa da ba mayok na badagi safaga da ba mafam da sangza fam lawra ga lairiba singda All Manipur Pm-Istv Contractor Association na nongmada sangda ba yadra polam sing mateng pi kre All Manipur Pm-Istv Contractor Association ge President Nongthombam Gandhi amade Secretary L Sarangajit ki lamjing makha da district asige manung sanbada lairiba haingang khurai thongju khetrigau asige khare hena sokolaba imung singda relief material sing oina sana batnaba polam sing amade thagnabi ising amasung kang hidak na singba sing PK Association asuna makata na mateng pibagi thabak sathaki gani awaba tarba singda kharada orabasu mengkhatpa oina ba association ge member sing na angamba mateng pangbani haiki lekai oba club mayam kunjalaga singwa ilike lekai hangjawda all Manipur Pm-Istv Contractor Association na aboi Tienda Hingang Bungju Singdauna Kaina Sola Bamapun Gan Kweka Sanatara Pm-Istv Contractor Association di Maitri Namatin Tiga Lakevani The affected land and standing property owners of National Highway 37 PKZ 7 Paitol Amade Tadbung Kunge National Highway 37 Impal Jiri Lambi Paktorapada Paitol Amade Tadbung Kunge Lam Amade Yumkai Soleba Singi Pipam Topa Compensation Ngasi Paba Pibidaba Asi Yamanungaite Suriba Tabak Tingba Horagani Haina Paitol Balance Authority Chief Chairman PM Tangana Fongdorakde PM Tangana Makatana Atopa Kungidi Pipam Topo Compensation Pikre Adubo Tadbung Amadi Faitol Kungidi Ngasi Paba Pibidre Tamelong Disin na Paisa Piragani Haiduna Kayarak Haibalakre Adubo Tabak Wena Ngasi Paba Taugdabana NSICDL Company na Tabak Suriba Ase Tadbung Amadi Faitol Ge Lambi Kakpagi Tabak Tinglagani Paisa Pidriba Paba Kanagisu Wataroi Haiki एक हफ्ता के अंदर दे देगा करके अभी तक नहीं दिया अभी तो हम लोग बंद कर रहे हैं फिर बंद करेंगे जब तक जिसका बेनिफिशियरी है उन लोग नहीं मिलता है तब तक हम लोग नहीं खोलेंगे कोई भी बोले क्योंकि ये NH सब मिल गया हम लोग फाइटोल और तादबुंग अभी तक क्यों नहीं मिला है किसी ने बोला एक हफ्ता के अंदर या तो एक महीना के अंदर मिल जाएगा बोल करके हम लोग खोल दिया पूरा कटिंग हो गया लेकिन अभी कंपनी वाला को फाइटोल और तादबुंग से हटा रहा है जब तक बेनिफिशियरी वाला को उनका अकाउंट में पैसा नहीं घुसता है तब तक नहीं खोलेंगे Hauji Pau की मरकथन अत्यंत ब्रेक मालूम से I Ming Ahibam Kumar Singh, NEET UG 2022 exam da Manipur ki oina state topper oiraki, and I am a very proud student of Comet Coaching Institute.
Bright Career Hostel cum Tutorial Center for Class 11 and 12, Ghari Awang Lekai, Imphal. Hostel asida Class 11 amadi 12 mahiroi singi kudong chaba piri. Hostel asi Harvard, Comet, Messi, Extra Age, HRD, Imphal Valley singi akoi with the labor hostel amani. Contact the wheel Bright Career Hostel cum Tutorial Center. Hi friends, adom na gari thau hapam matandadi afaba thau hamna bone. Adom gi khwaidagi maru oriba liver gi damuktadi kari section thorang lobiri. Novo Camp Health Care gi Original Lipsa 5G na adongi liver busuan badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo Original Lipsa 5G. Novocam Healthcare na sajaba Original Lipsep 5G ahum lobada coffee cup ama free da hapchari. Break it tungda makata ba pauda Kaksing Wairi Pamzao Pumlunda Leba Hanagi SSB campus Leba Pukri Amada Angang Ahum Ngasi Iraq Nabani Haba Togdok Siri Haidi. Todoga Singasi Ayupung Taramatay Makai Mukta the Toki Bani Haidi, Lekidraba Angang Ahum Adudi, Sato Warpa Com Apopa Sato Kunai Tang Com, Sato Jinya Com Apopi Sato Kunai Tang Com, Makoi Animak Mantak Kuno Bilas Dagini, Atopa Amana Sato, Mosimsan Com Apopi Sato, Kumnai Len Com, Mantak Kuno Bilas ITI Manak Dagini Haidi. Mangulgambi College Tingtau Kong Relief Camp ki IDPs nga ising asawgi awa mayok nariba lamdam asigi miyam da mating oinaba haidona angamba polam khara seng hawai thumna singba amukogi office ta mating pibirake ngasi amuko amadi MSF ki rescue team na angamba thakta honaduna pangliba mating asuda IDP Mapunamaki Tamode Su Penjaba Pui Makata na Mathokta Mating Sing Amuko Amadi MSF na Pangamba Oibiu Haina Pongdoraki ngasi mating pangba lakiba IDP singi manungda sitna Victoria Thaza Romila Pisak Arun Ranjita Sundar Brajamohon Bala Risikanta Taba Malimnganba Mema Pepenu Manimacha Gita Singba Yauki Relief Camp Asibu Hangduna Matam Sangna Miyamgi Mateng Pangbidaklaba Apun Balup Ningthokongi Lusingba Singh Dr. I.S. Konthozam Chairman Apun Balup Dr. Ais Nungsibabu Convener Apun Balup Member Roman Amadi Arun Loinana Women's Wingi Maru Eba Thomi Kainahanbi Amadi Memana IDP Single Loinana Laki Amadi Makataba Tabak Thoram Singh Dasu Apun Baluki Makedigi Angama Mateng Panglakani Habigi Tazaba Thamamki Mayam ki dama mating pangbida ba IDP sing amasung apun balum inthaw kong bo amuko amad MSF ki makai degi thagat pa phongdoki aduda akoina awaba taraba matamda lekai degi laaga akoi bu mateng pangbirakba akoina warakpa dumaina somda ising izauna maram oiraga awa ana taba mayam singsigi khadjaraga akoina nongmagi akoigi chaga dobado nongmaga chara helasi hana akoina hainaraga lepnaraga pot ase mateng pangba laksabani asi sinadi apen basu oibe ai oidabe adubu akoina leizaba kharase asi se pizabase asi harauna apen ba oina lobiu haina haizani All Manipur United Club Organization Amuko Manipuri Student Federation MSF Amadi Thangmai United Club DUC ga punna sinduna thangmai banda leiba charau singi athobo singi kubamgi akoibada June gi tang manga 2025 World Environment Day tharumga mari lenna uchara thakre ngasi malemge miyam asi akoibagi kalkaithara pona maram oiraga miyoiba kunaina tung koina hingbada achauba apanba amo oire haibasi mipung tingna khangnaraba wafam oire malemge oina handaki sahigi oina piba theme end plastic pollution haiba asina theme asi thamduna tharamasi ekhuisu pangthokpani malemge miyam su pangthoknare wafam asina taklibadi malemda miyoibana Sakolapagi Kongsatna Piba pollution gi Saiteng Sauna Lady Hibene Ngaside Aikoi Mio Bana plastic pollution gi Aki Mayok Nare Umang Wamang Kokthokpa Achoba Amadi Apikpa Turel Singh
ꯃꯔꯨꯁꯤꯡ ꯊꯤꯡꯕ ꯑꯃꯗꯤ ꯑꯀꯤꯕ ꯌꯥꯎꯗꯅ ꯀꯣꯛꯊꯣꯛꯄ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯀꯌꯥꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯏꯆꯥꯎ ꯑꯁꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯂꯩꯄꯥꯛꯅ ꯇꯨꯔꯦꯟ ꯐꯨꯟꯕ ꯑꯃꯗꯤ ꯄꯥꯠ ꯐꯨꯟꯖꯤꯟꯗꯨꯅ ꯊꯦꯡꯒꯠꯂꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯇꯨꯔꯦꯜ ꯃꯔꯨ ꯎꯃꯪ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯆꯤꯡꯗꯨꯝ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯁꯤꯡ ꯎꯃꯪ ꯋꯥꯃꯪ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯏ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯑꯩꯈꯣꯏ ꯎꯁꯦ ꯀꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯒꯗꯤ ꯏꯁꯤꯡ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯣꯏꯁꯨ ꯆꯥꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯔꯒꯗꯤ ꯀꯪꯅꯤꯕ ꯑꯗꯣ ꯊꯥꯔꯝꯃꯒ ꯉꯁꯤ ꯋꯥꯔꯤꯕ ꯆꯥꯡꯁꯤꯒ ꯆꯥꯔ ꯉꯁꯤ ꯊꯥꯔꯝꯃꯅꯤ ꯑꯗꯣ ꯉꯁꯤ 5-10 ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯪꯒꯅꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯡꯁꯥꯒꯁꯨ ꯁꯥꯔꯛꯄꯅꯤꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯋꯥꯀꯤꯡ ꯂꯥꯛꯄ ꯑꯣꯏꯔꯁꯨ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯇ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯆꯥꯏꯕꯤꯔꯝ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯎꯁꯤꯡꯁꯦ ꯍꯤꯡꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯐꯝꯁꯤꯗ ꯋꯥꯀꯤꯡ ꯂꯥꯛꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯑꯅꯛꯄꯗ ꯆꯤꯡ ꯀꯥꯗꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯀꯣ MSF ꯑꯗꯨꯒ ꯇꯛꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯗꯨꯝ ꯂꯧꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ꯫ World Environment Day ga mari lena Thobal Khetri Lekai Youth for Tomorrow team na sinduna Thobal Khetri Lekai gi mafam kharada ngasi usara sama hena thakre u thaba aduda ward councillor amadi Amu Salam Mera Paibi Singh saruk yakhi. World Environment Day ga mari lena ngasi Sabung Khok Playground da Khwai Ihul Foundation amasung Youth and Students Welfare Club amadi miwe kya galwina usara kaya thakre thoram aduda Khwai Ihul Foundation ki secretary Laitombam Nilo YSWC Club ki president Songtham Amuzau Sabungkhok Village Development Committee ki president Ti Pakka Sabungkhok Mera Paibi ki secretary Seram Memsana Singmana saruk yakhi thoram aduda environmental activist Manikanta Mutumna usara kaya YSWC Club tha khusunaraki saruk yakhiba Khwai Ihul Foundation gi general secretary Laitombam Nilona mamang sahi kya dege usara kaya thakhiba sing adu tharaba matungda hanna yengbidabana usara sing adu hingbagi sang asi yamna nemi aikoina thariba usara sing asi tangai fadana senabi ba mathau tai amasung malemgi oina khonglakdeba ayinga sa asidagi kharada orabasu kanba ngamnaba aikoi puna magna hona minasi handak World Environment Day gi pandam oriba and plastic pollution mai paknaba aikoi puna hona minasi haiki ꯑꯩꯈꯣꯏꯅ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯊꯥꯔꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯌꯦꯡꯗ꯭ꯔꯒ ꯍꯤꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥꯐꯝ ꯇꯣꯉꯥꯟꯈ꯭ꯔꯒ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯑꯁꯤ ꯈ꯭ꯋꯥꯏ ꯏꯍꯨꯜ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯩ World Environment Day ga mari lena ngasi Royal Academy of Law Enamgi akoiba sisemaga lena usara kaya thakre beat plastic pollution haiba team da NSS Unit 1 Royal Academy of Law Enam sinna pangthukiba thoram aduda college adugi principal Eliza Maisnam NSS Unit 1 Royal Academy of Law Enamgi NSS Program Officer Songtham Saivalinina Lusinguna College adugi Oza Singh staff sing amadi mahilu sing saruk yaduna college ki akoibada uhai panba usara manapungba usara amadi environment ta ka hena kanaba pigidaba usara makhal kaya college adugi akoibada thakibaga loinana makhata nasu usara thabagi thabak sathakigani haiki World Environment Day ga mari lena Youth Star Club yadi poba mo lekai nasu club asigi akoibada usara sing thakre World Environment Day ga mari lena Singjamai Mathakta leiba Singa Mathak Young Learners Club naso sinduna Nambur Turel ge Torban Manipur College Maning Thangba lambi gi nakalda usara sing thakre u thaba aduda club ki president Konjengbam Singkham VP Wangkhai Mayum Joy Treasurers Namairapam Imocha executive members sing amadi handekta pangthokiba National Games da go club asigi sanaroi oina saruk yarubada triathlon amadi duathlon da gold medal lawraklaba Sarungbam Atobab Susaruk Yaki, Club ki President Konjengbam Singkhamna, Uhai Panba, U Haibusimi Bega, Tantanaba Yadraba, Marie Lene, U Panbu Sing, Ledam Drabadi, Mioibana, Hingbangam Loy, Makoi Tingtina, Yang Sinbelabadi, U Panbi, Marang Kaina Hauduna, Akwebigi, Pibamda, Ahu Makaya Lak Livasi, Kanbangam Winnie Haiki. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯄꯥꯝꯕꯤꯁꯤꯡꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯎ ꯄꯥꯝꯕꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯍꯤꯡꯕ ꯉꯝꯃꯣꯏ ꯃꯔꯨꯚꯨꯃꯤꯒꯤ ꯂꯝ ꯑꯣꯟꯈꯤꯒꯅꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥ ꯁꯛꯑꯒ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯊꯥꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯊꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ
यामना चाव मेंटेनेंस की दायित्व से लहोनी Padma Ratna English School Kaksingi School Managing Committee Amadi School Asigi Eco Club na Puna Sinduna Wall Environment Day Gamari Lena Utabagi Taram among us Pangtokre Taramadu the School Managing Committee President P. Ranakumarna Haukibatam Kayagi Mamang the Stada Sida Tongan ba Miwe Kayana Takriba U Pambusing Hinglam Labadi Hausik Techniba Environment Ki Awaba Ledam Loy Miamna Utabagi Sing da Wang Chinda Sangdi Wangba Aduga Hingan Bigi Sangdi Nemi Taribu Using Hinganaba Punamakna Honaduna Asing Asang Batana Talaba Manipur Ama Wahelasi Haiki Taram Adu the School Managing Committee Game Sing School Asigi Ozasing Eco Club Ki Mahiru Sing Yauna Lanami Kia Sarup Yaki Library and Information Center Kaksing Sinana Wall Environment Degamari Lenana Library Asigi Akwebada Utabigi Taram Supang Toki Lamzau Part 1 Development Association Lamzau Kaksing District na Sindana Wall Environment DG Palan Tarong Mari Lenana U Tabagi Taram Ama Lamzau Mayaleka the Pangtokre Taram Aduda Lamzau Part 1 Development Association ge President Amom Amitabh Maite General Secretary K Rupasandra Wall Maite Council Manipur State Unit ge President Urik Kimbam Kunjo Amadi Association ge Volunteer Sing Sarup Yaki Mafam kaya da pangthong na bagum Art Care Foundation Kiam Sifai ECF na sunga se nomagi oiba legal awareness ka lunina ending plastic pollution haiba team da World Environment Day tharam ngasi Waitho Kaitel Maira Sang da pangthokre Waitho Kaitel Maira Sangi akoi bada mana pungba amadi wahi panba u chara thaduna pangthokiba thoram aduda Thaubal College ki retired Professor Dr. Tongam Komol Maite, Kiam Sifai High School ki retired Headmaster S. Babudhon Singh Amadi, Waitho, Lairambi Thawal Committee ki Secretary Asem Tombi Maite na, Athui Maitung Singh Wena Sarup Yake, Thorom ki Saruk Amuk Wena Pokso Act 2012, Police Public Relations Amadi, The Protection of Women from Domestic Violence Act 2005 and Salimerias Act Haibat Hiram Singh Asida, Wangang Rekiana Wangang Ki. Haukiba Zungi Tang Anida Mayang Infal Assembly Constituency ge Manungsan Badalaiba Hayal Amadi Hangun Kul Anigi Lona Badalaiba Oil Pam Mapada Food Kontra Muksang na Impal Turel ge Torban Nongsup Thang Masarukta Kaiduna Yum Kaya Tumjin Kiba Amadi Ngagi Pham Pathokrab Matung da Hojik Fauba Yum da Sangba Yadana Hayal ge Community Hall de Hangliba Relief Kiam da Sangja from Lauduna Ladiba Imung Singda Lusing Bi Bilas Level Federation BLF na Uchiwa Amadi Hayal da Laiba Mayo Sing Awaba Taraba Matam da Tembang Piduna Lakpagi Manungsan na Ngasigi Tembang Pola Masikusin da Bani Hain Fongdoki Uchiwa Hayen Impan Turian Maringista Turian Pung Kairak Padagi Torban Kairak Padagi Ahoina Lilikim the Sangjaraga Hogi Angamba Mahok Sagumna Lejaba Mateng Karaga Pangjabani World Environment Degamari Lenana, Ibudo Pakangba, Ibiendo, Lasnagi, Lakol Nung Amade, Ikop Ningto, Maru Nong Sabagi, Laibunda, Lusing Bibelep na Usarakayas Takre, Renina Cell Hay Group, Taragamatwe Namagi Magi, Mingda Tariba Pambising Asi, Fazana Mapung Mari Faba, Kwaidigi, Hiena Sawa Pambi, Orakpam Ngamba, Group Aduda, Matang Sahigi, World Environment Deda, Akanaba Mana Pigini Haina, Lusing Bibele President Sagul Semtana Tombina Fongdoke. Ngasi Thariba Upambi Genosida Ngasi Cell Group Taramathoisida Kwaidagi Hena Pambi Pazana Thaba Cell Group da Matangi World Environment Day da Pambi Sibu Pazana Putopongamba Tambangamba Miwichinda Lucing BBLM Manapizagani Konthozam Esigi Manungsana Ladiba Ising Sauna Karas Hatina Soklaba Mapam Oriba Sajirok Amadi Moidang Pokunoda Dr. Yaikomba Tauremgi Miyang Makada Mahaka Wakalol Manabat Timna Satuna Sanaba Siang Hawaii Tauk Tumna Singba Mateng Pang Badanatana Hidat Langtuk Sing Silimna Yantokre Haidi Thanipan Kaktangai Riba Angang Macha Ama Manipur Fire Service ki Timna Arambai Tengol Amadi CRPF personnel Sing Matenga Lina Kanbangam Krehaidi
ngarang numidang athengmada fire service headquarter Imphal da thanipan khakta ngairiba angang ama ising da tasin kre haina emergency call ama lakpadagi khudakta fire service team na rescue boat light amadi ambulance yauna changsinduna angang adu kanmangam khibane angang adudi wangkhai mayum sosanti mama wangkhai mayum ongbi sudesini wangkhai mayum lekai digini haidi angang kanbigi thabak aduda arambai tengoloi amadi CRPF ki maikai digi su sauna mateng pangkhe angang adu makhata na layeng nabagi damakta simairong da leiba child specialist Dr. TH Nabaschandra gi yumda puduna layeng pathap sathakhi Kairang maya lekai digi ex pradhani haiba Jasam Denina mahana langjakhiba maral masana yana ngasi jungi tang manga fabagi manungda lale haina Manipur miyam khangna Jamiatul Ulama Manipur Jamiatul Ulama Bisnupur district amadi Jamiatul Ulama kairangda sangjarak trabadi mahaki mathakda legal gi oiba thabak lokhalagani haina kwakta da leba CSO singna haire kwakta da leba Jamiatul Ulama kwakta Bisnupur district gi office na pangthoba pawgi mifamda sarup yakiba Anjuman Islam e Mausaragi Vice President Sangom Sumbam Sahidur Rahmanna Hauzik Toliba Isau Asina Awaba Nanglaba Kairang Komito Ke Miyam the Mateng Panganaba relief material Pudan Salubada Deni ex Pradhana Posing Kusin Ramna Bahirake Adubo Masazita Lamdam Adung CSO single Wena Polam Sing Adu Yahulam Laga Halakpagi Lambida Denina Garida Nomai Round Kia Kapsilakiba Amadi Koktagi CSO Lusingba Amadisu Kut Tarakiba Tawong Tangmanga Fabugi Manungda Lepa Miyam Kangna Lale Haina Sangjarakrabadi Aingeba Tabak Lokalagani Haike Mana Makatana relief material sing Miyamda Yahunbada Ampa Kogi members singna mateng pangbi kibabu thagat pafongdokli haiki yamna fazadaba yamna ludaba miyoibagi luchingba mana tawgedaba thabuk natabada tahaidaba wahi kya haibata natana numai round kya kapthorakiba madudagi henzalaga jabe tololma Manipur amasung jabe tololma kwaktagi sadar ani famleba gari edu da attack tawba gari edu da tongleba jabe tololma kwaktagi ulama amasu chingkharaga phuba yamna tawhaidaba thawong kya deni hariba es pradhana sena tahowi masina maram waraga jabe tololma Manipur amasung leireba Manipur gi oiba CSO khudingmakna mahakki mathakta asingba tawhaidaba yamna fazadaba yamna ludaba thawong kya chathrakleba asigi achumaran thidokpiu deni masana hayeng fobagi manungda koktagi jametololma Manipur gi jametololma kokta dalereba CSO punamake mafamda mahangna tawkiba tawhaidaba thawong khudima do lale haibagi masana changjarakadabani karigumba changjaraktaba tarabadi mahake mathakta lokhat fam thokpa action sing ain goiba thabuk sei khoi lokhat pa haina miyamna amatoina khanaraga waremna Gumbi asigi polling station kontra mangage miyam gi awa ana ayek kanala jatraba sing yaun AC asigi miyam na chatok sa sin tawpada kudung sadana leramba lambi thong sing team of wangkem sobana semjilakpada Gumbi municipal council gi ward number 4 polling station 15 ge yumthong sama yangkai ge voter sami yangkai henbagi miyam na mapung fana sagatuna amatu oina chadminaragani haina ngasi wangkem sobaga loina sakot thorangi matang da punna khanani nabagi mifam ama Gumbi laibung makong community hall da pangthokre mifam adu da miyam ge lifeline lambi ama oiriba Gumbi thongkhong dagi khuga river mapan lambi gi ithai wapokpi phauduna saliba thanga esigi kunkya sangkhigadaba Sakhigadaba lambi ge saruk sembi daba kaya asi yenglaga Gumbi miyam punna wakal khantaminabagi matam oire haba wafam sing phongdongna ke wangkem sobana aikoi gi tungi phibam sokilakniba naha sing singpat mathau tai naha sing mamasamu fana thamnaba war against drug haiduna sangsileba khongthang thamu sengna sangsinbagi mami udre drug ki problem asi solve launaba ngamnabagi damakta thamu sengba lusingba khara lamdam asida mathau tari phongdokhe ase sekwat ge haba targadi kedamu ge haba manda khoi ju singa se isagi ipa thagi la phon wa darkar wai ada khoi war against the drug na sarkar na sangchali adu sangchali ba war against the drug ase thamoi singna sangchen gi mami de khoi bo phangde aduna khoi na ha singa si kan na ba drug ki ipa thagi la phon na bi damta drug ki problem ase solve to ngam na bi damta khoi thamoi singba lu singba khara khoi Manipur asda darkar wai Kurai Assembly Constituency da Mirep Oikeba Indian National Congress ke members tu oireba Tourism Lokendro na ising saugi awaba saiteng phangliba Kurai Constituency gi tongan mafam da labor relief camp amadi yumlising ani romda chana thaknubagi polam sing yauna relief material sing Lokendro na lusing ba kambuna kolen satuna yan thokre
Tembang Polam Sing Adu Kurai Assembly Constituency Gi Mapam Hang Relief Camp Sing da Hateng Ana Satuna Pibagi Matakta Tungan Club Amadi Mera Pabisingi Kutangda Yantokibane Kongsat Aduga Mari Lenana Lokendrona Manipur Hokiba Saikara Sida Nong Kara Hek Tabaga is out to Tokana Miam the Awaba Pibagi Todogasi Yaman Kre Hiramasida Lengaki Makedigi Eheno Miyang Sangamatok Tare Turel Singi Horopam Oideba Singi Area Sing the Paksan of Umang Koktok Liba Asi Tinganaba Akan by Action Lokot Pamatam Oire Luinana Tampaki Lamdasu Turel Singda retaining one Chanbada quality Yaudriba Amadi Matam Sana Luisin Mangam Driva Asisu Tikata Amadi Lengaki official Singi Matakta Matok Taba Action Lobugitangai Fadri Haiki Amaramda Isauga Saiteng Nanglabasingda Lengaki relief material Amadi compensation Pibagi Matang the Lokendro Namakata Duna Isaugi Awaba Tarabasingda Lengak Namating Pibagi Tabukasi Kumang Yangsin Basi Yam Namatok Tare Ngasigan Mid Mangani Surba Isawasida Mapam Krada Ngasi Pawalengaki relief material Pangdabakaya Ase Tamoy Sokna Nungai Taba Fawi Lengana Piba Matang Asu official singer Tamoy Segna Miamda Yohan Bio Haiki RPI Athawal State Youth Committee na ising isauna maram oraga awa ana taraba miyam singda mating pamgi saruk makhatar chathabo oina RPI State Youth Committee ge President oinam Sital Nalu Singana tongan mafam singda relief camp singda thangana ba ising mating pangkre ngasi mating pangkraba mafam sing adudi usekon takhok mapal to khongnang khong relief camp sing mating pangki makhata nasu mating pamgi thabak asi adumak pangchok khigani haibu wafam thamki Manipuri makamsingda tongan-tonganba jagasingda chuiba aitoi ising saukina maram oiraga mi kanba amadi photo hondokudasu RPI athawaledi aitoi youth winggi tongan-tonganba chu timsingna mateng pangduna lakli ngasi sisu aitoi leiriba ko youth wing singna aitoi khunjaraga tongan-tonganba relief camp singda khangba mafamsing asida aitoi chana thanganaba tilakpulona tongan-tongan mafamsingda awana tarosingda aitoi chingjaduna mateng pangbagi thawasi tawduna lakchabani makatana su aitoi ngamba mateng aitoi RPI athawale kitwingi maitodagi aitoi mateng pangnaba aitoi khonajagani Haukiba Jun Anida Kongba Turelgi Longnambal Kaibidegi Ising Tumlaba Basikong Pantobi Ketel Basikong Mainam Ledak Basikong Kongba Irong na Singba Kulgi Kunja Sing Leinaba Basikong Pantobi Youth Club na Hamo Relief Kemta SBI Regional Business Office Babu Parana Tembang Polam Pikre Tembang Polam Oina Sing Hawaii Alu Achathau Sapon Toothpaste Toothbrush Biscuit na Singba Namin ini da tangkak ani thong na PK SBI Regional Business Office Babu Parana Tembang Polam Pirambada Basikong Pantubi Youth Club ki Maikay degi Taubimal Khangbu Utki Handak Manipur Pumbada Nong Sukibana Maram Wadaga Ising Isa Mayok Nakiba Mapam Singda Giana Helping Group na Mating Pangbagi Tabak Makacha Tharakpu Wenangasi Su Kongpal Kongkham Lekai Jenims Hospital Manakta Leba Yumdagi Thopang Ngamdaba Awa Mapam Singda Saurang na Yumchan Yiromda Giana Helping Group na Thakngana ba Ising Candle Amadi Mosquito Coil na Singba Kaya Mating Pangkre Interfaith Forum Manipur IFM gi Anirak Subampo Kumon ngasi Manipur Press Club ta pangthokre Thoramaduda Archbishop Emeritus of Manipur Dominic Lumen MCIC gi President Aribam Brajakumar Divine Life Society ge Senior Member RK Radha Mohan Singh Basaruk Yakhi Thoramaduda IFM gi sahi ani surapagi souvenir formaga loinana IFM na loriba thaudang da Swiss nupi amaga India ge Gandhian Singna Pirakpa Maza Kwene Award IFM gi member Singda Kosanaki Tharamga Mari Lenana IFM gi convener Deben Basas Party Mayumna Phongdorapada Manipur Hodi Toliba Lan Asi Lining Lon Gamari Lainai Haina Kuki Singna claim Toropadigi Manipur Ladiba Tongan Ba Liningi Lusingba Sing Punsilaga Tauriba Lan Asi Lininga Mari Lainati Haiba Taknaba Interfaith Forum Manipur Asi Simla Kibane Forum Asana Lining Kudinga Mari Lainati Haibasi Mayak Singna Takpasina Maza Kawine Award Asipira Kibane Haukiba Sahida Christian Loiningi Lusingba Singa Lup Asigi Tabak Taukraba Matung Dalak Deba Sahi Singani Kungamanga Kungataruki Wena Hindu Sanatana community na Life Unity and Harmony in Diversity Haiba Timda Tabak Togani Haiki Akoigi Lakadaba Sahi 2025-26 Masaya Thoram Pangdora Kane, and the Haiba Thoram Singse Makalum Tona Lagani, Ahambada,
Hindu Dharma se atopa dharma da share to bahabidi ka Ratha Jatra lai Krishna Dharma lai su ma se da atopa dharma gi mayam se kauraga akhoi se sumai to equally khangmin na gi tanja ama lo hai tar aduga mai to na akhoi mamang chei to mamang chei gi da na akhoi ge Christian lining sat pa kangbu na chei chupa ma akhoi interfaith forum gi akhoi gi journey se akhoi gi losing makha da sathagi mai to na akhoi sharing to hai tar dharma se ko Kumbi Sida Nong Yuba Yum Amata, Lehenba Yaroi, Haiba, Campaign Gi Makada, MLS Premjanda Gimiang Makada, Kumbi Sigi, Manungda, Laiba Karahena, Kudong Sadaba, Imung Kayada, Yum Kupmanaba Jinga, Pibugi Manungsana, Wangu Gram Pansai Gi Manungsanba, Wangu Ahalu Maya Lekai Degi, Imung Ahum Amadi Borayangbi, Gram Pansai Ki Ward number 5, Taubal Lengang Tabi Degi, Imung Ani Yauna Pune Imung Mangada, Yum Kupnanaba Jinga, Bundle, Taragani Toy MLA Gemio Singa, Beneficiary Singe Yum the Satuna, Kusina Kre. Ngasi tarukni sanba numitasu Manipur Fire Service Department na awa na taraba miyam gi damakta thakanaba ising yanthokre yanthokiba mafam sing adudi wangkai thangjam leikai sangai pat bamon leikai community hall dari yangbam leikai Eastern Student Club Multipurpose Hall nongmoibung maitai mayak high school da hangnibo relief camp amadi atai mafam singda mathau taba thakanaba ising yanthokre haidi hauzi roshalakpada maruiba pau amukana Manipur thokliba isaw asi natural calamity nate lisang sin na chanaba yaba solution water resources and management ke master plan ama athupada semduna yengchinna mathok tare haina veteran politician o joina haikre Handaki ising isaw asuna hoji fabada miyoi lak ama lising manga hena sogan kre miyoi ama laikidre mahai marong kaya amanga ta thogan kre More Sursanpur na Singma Mafam Singdagi Lanje Lagtuna Langol Game Village Zone 3 amasung 4 da leidiba IDP Sing lenga na poitan tan bigi thabak kutakta lepkodabani haina kongjang jangsin kre amasung World Environment Day ga mari lenana mafam kaya da uzara kaya thakre Hoji Fabigi da ISTV Sandok Sariba Manipuri Pawmatang aswada tensin jari meyang tabiriba mayam punna mapusu amukana